ꯏꯆꯟꯁꯨ ꯈꯥꯕꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯕꯗꯤ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯄꯗꯤ ꯆꯠꯇ꯭ꯔꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯈꯥꯕ ꯆꯠꯈ꯭ꯔꯦ ꯈꯪꯂꯕꯅꯤꯅ ꯑꯣꯟꯊꯣꯔꯛꯄꯗ ꯏꯆꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯃꯤꯆꯥꯟꯅꯅ ꯌꯦꯡꯅꯩ ꯅꯣꯡꯗꯥꯏꯅ ꯆꯠꯂꯣ ꯏꯆꯟꯅ ꯌꯥꯝꯕꯨꯡ ꯃꯗꯨ ꯀꯧꯒꯅꯨ ꯍꯥꯏꯔꯕꯁꯨ ꯏꯆꯟꯅ ꯑꯗꯨꯃꯛ ꯀꯧꯔꯒ ꯌꯥꯝꯕꯨꯡ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ ꯍꯥꯏꯌꯣ ꯑꯅꯤꯃꯛ ꯊꯃꯣꯏꯗꯨ ꯇꯅꯤꯛꯂꯕꯅꯤ ꯑꯃꯅ ꯑꯃꯗ ꯌꯦꯡꯕꯗꯤ ꯉꯝꯅꯗ꯭ꯔꯤꯕꯅꯤ ꯂꯩꯊꯣꯛꯅꯔꯒꯅꯤ ꯉꯥꯡꯅꯔꯤꯕ ꯑꯗꯨꯁꯨ ꯌꯥꯝꯕꯨꯡ ꯗꯥ ꯈꯥꯕꯅ ꯍꯥꯏꯕꯁꯦ ꯌꯥꯕꯤꯌꯨ ꯅꯣꯡꯗꯥꯏꯔꯦꯝꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯗ꯭ꯔꯦ ꯂꯨꯞꯊꯗꯨꯅ ꯑꯗꯨꯝ ꯂꯩ ꯗꯥ ꯈꯥꯕꯅ ꯍꯥꯏꯕ ꯉꯥꯛꯀꯤꯁꯨ ꯅꯠꯇꯦ ꯌꯥꯝꯕꯨꯡꯅ ꯑꯁꯨꯝꯅ ꯂꯩꯕꯗ ꯀꯅꯥꯅ ꯅꯨꯡꯉꯥꯏꯒꯅꯤ ꯑꯩꯒꯤ ꯋꯥꯁꯦ ꯈꯟꯊꯕꯤꯌꯨ ꯌꯥꯝꯕꯨꯡ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯍꯥꯡꯖꯤꯜꯂꯒ ꯑꯩ ꯌꯥꯝꯕꯨꯡꯅ ꯆꯠꯂꯨ ꯍꯥꯏꯕ ꯃꯥꯏꯀꯩꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯣꯏ ꯅꯣꯡꯗꯥꯏꯔꯦꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ ꯂꯣꯟꯊꯣꯛꯇꯕ ꯑꯃꯒꯨꯝ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯈꯪꯍꯧꯗꯦ ꯋꯥ ꯉꯥꯡꯂꯝꯕꯤ ꯏꯆꯟꯗꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯆꯦꯟꯅ ꯀꯣꯟꯁꯤꯜꯂꯛꯏ ꯏꯆꯟꯅ ꯑꯗꯨꯝꯅ ꯀꯣꯜꯂꯛꯄ ꯑꯗꯨꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯖꯩ ꯏꯆꯟꯗꯤ ꯑꯗꯨꯃꯛ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯆꯦꯟꯅ ꯀꯣꯟꯁꯤꯟꯖꯔꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯏꯆꯟꯕꯨ ꯀꯣꯟꯁꯤꯟꯖꯕꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯗꯨꯅ ꯇꯔꯪ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩ ꯌꯥꯝꯕꯨꯡ ꯑꯩꯅ ꯗꯥ ꯈꯥꯕꯒꯤ ꯃꯈꯥꯗ ꯇꯥꯡꯖꯗꯨꯅ ꯂꯩꯈ꯭ꯔꯕꯁꯨ ꯊꯃꯣꯏꯗꯤ ꯌꯥꯝꯕꯨꯡ ꯈꯛꯇꯒꯤꯅꯤ ꯑꯍꯣꯡꯕ ꯅꯥꯏꯕ ꯇꯥꯏꯕꯪ ꯈꯣꯡꯆꯠꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯐꯤꯔꯦꯞꯇꯤ ꯍꯣꯡꯂꯔꯣꯏ ꯃꯁꯤ ꯉꯝꯅꯕ ꯊꯧꯅꯥ ꯌꯥꯝꯕꯨꯡꯅ ꯍꯥꯞꯄꯤꯌꯣ ꯇꯞꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯆꯔꯛꯏ ꯑꯗꯨꯒ ꯍꯟꯗꯣꯛꯂꯒ ꯂꯦꯞꯂꯒ ꯑꯩ ꯆꯠꯂꯒꯦ ꯌꯥꯝꯕꯨꯡ ꯑꯩꯅ ꯌꯥꯝꯕꯨꯡꯒꯤ ꯃꯐꯝꯗꯒꯤ ꯄꯥꯝꯂꯤꯕꯁꯦ ꯎꯍꯟꯕꯤꯔꯛꯀꯅꯤ ꯊꯥꯖꯩ ꯑꯩꯕꯨ ꯍꯔꯥꯎꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯧ ꯑꯣꯏꯅ ꯂꯥꯛꯄ ꯉꯝꯍꯟꯕꯤꯌꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯅꯤ ꯈꯟꯅ ꯎꯅꯖꯕ ꯂꯣꯏꯔꯗꯨꯅ ꯏꯆꯟ ꯃꯄꯤ ꯇꯩꯊꯣꯛꯆꯔꯒ ꯈꯥꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯈꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯏꯆꯟꯅ ꯆꯠꯈꯤꯕ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯖꯍꯧꯏ ꯀꯔꯤꯕꯨ ꯇꯧꯔꯨꯒꯅꯤ ꯅꯣꯡꯗꯝꯕꯅ ꯌꯩꯊꯠꯄꯤꯔꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯀꯅꯥꯗ ꯀꯔꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯨꯒꯅꯤ ꯈꯥꯕꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯄꯥ ꯃꯃꯥꯗꯨ ꯃꯥꯡꯒꯣꯟꯗ ꯃꯆꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯌꯥꯎꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯩ ꯑꯗꯨꯕꯨ ꯌꯥꯎꯔꯛꯄ ꯎꯗ꯭ꯔꯕꯗ ꯀꯨꯁꯨꯝꯅ ꯊꯣꯏꯕ ꯈꯥꯕ ꯃꯃꯥꯗ ꯇꯝꯊꯤꯔꯕ ꯂꯥꯟꯃꯤ ꯑꯃꯒꯨꯝ ꯌꯦꯡꯕꯇꯃꯛ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯕꯨꯂꯦꯠ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯈꯥꯕ ꯍꯔꯥꯎꯅ ꯌꯦꯡꯊꯣꯛꯆꯔꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕ ꯕꯨꯂꯦꯠꯇꯨ ꯈꯥꯝꯂꯒ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯈꯥꯕꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯅꯣꯡꯗꯥꯏꯅ ꯏꯃꯥ ꯄꯥꯕꯨꯡ ꯌꯥꯝꯕꯨꯡ ꯑꯩ ꯂꯥꯛꯏ ꯌꯥꯝꯕꯨꯡꯒꯤ ꯂꯨꯍꯣꯡꯕꯗ ꯑꯩꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯣꯏꯅ ꯍꯣꯠꯅꯗꯣꯏꯅꯤ ꯌꯥꯝꯕꯨꯡ ꯀꯩꯅꯣꯝ ꯆꯥꯁꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯑꯅꯧꯕ ꯁꯛꯂꯣꯟ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯈꯥꯕꯗꯨ ꯄꯨꯡꯉꯛ ꯉꯛꯂꯦ ꯃꯈꯣꯏ ꯑꯍꯨꯝ ꯇꯤꯡꯉꯛ ꯌꯦꯡꯅꯩ ꯀꯨꯁꯨꯝꯅ ꯏꯕꯨꯡꯉꯣ ꯅꯣꯡꯗꯥꯏꯅ ꯏꯃꯥ ꯑꯩ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯔꯗꯣꯏꯅꯦ ꯍꯧꯖꯤꯛꯇꯤ ꯅꯤꯁꯥ ꯄꯧꯁꯥ ꯀꯩꯝꯇ ꯆꯥꯔꯔꯣꯏ ꯏꯃꯥꯒꯤ ꯊꯃꯣꯏ ꯋꯥꯅꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯔꯣꯏ ꯏꯃꯥ ꯀꯞꯀꯅꯨꯀꯣ ꯀꯨꯁꯨꯝ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯉꯛ ꯉꯛꯂꯦ ꯃꯆꯥ ꯂꯥꯛꯄꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯗꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯄꯨꯡꯀꯥꯎ ꯀꯥꯎꯍꯜꯂꯦ ꯃꯃꯥꯗ ꯋꯥ ꯉꯥꯡꯕ ꯍꯦꯛ ꯂꯦꯞꯄꯒ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯣꯡ ꯑꯃꯨꯛ ꯁꯣꯛꯂꯒ ꯁꯅꯥꯖꯥꯎꯕꯗ ꯁꯠ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯩꯁꯦ ꯅꯨꯡꯁꯤꯒꯦꯔꯥ ꯅꯨꯡꯁꯤꯔꯣꯏꯔꯥ ꯑꯩꯗꯤ ꯄꯥꯕꯨꯡꯒ ꯏꯃꯥꯒꯒꯤ ꯅꯥꯛꯇ ꯂꯩꯕ ꯂꯥꯛꯑꯕꯅꯦ ꯏꯟꯊꯣꯛꯄ ꯏꯟꯊꯣꯛꯇꯕ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ ꯌꯥꯝꯕꯨꯡꯒꯤ ꯂꯨꯍꯣꯡꯕꯗꯤ ꯂꯥꯏ ꯂꯥꯛꯑꯒ ꯊꯤꯡꯉꯁꯨ ꯌꯥꯎꯔꯅꯤ ꯑꯩꯅ ꯂꯣꯏꯅ ꯁꯤꯟꯗꯣꯏꯅꯦ ꯌꯨꯝ ꯀꯥꯁꯦ ꯃꯆꯨ ꯑꯃ ꯁꯠ ꯑꯅꯧꯕ ꯍꯥꯏꯗꯣꯛꯀꯗꯣꯏꯅꯦ ꯑꯗꯒꯤ ꯏꯇꯩꯃꯁꯤꯒ ꯌꯥꯝꯕꯨꯡꯒꯒꯤ ꯀꯥꯗꯣ ꯑꯩ ꯇꯧꯈꯥꯏꯒꯦꯁꯦ ꯑꯩ ꯁꯦꯝꯗꯣꯛꯀꯦ ꯌꯥꯝꯕꯨꯡ ꯉꯁꯥꯏ ꯑꯣꯏꯍꯧꯔꯤꯕ ꯃꯑꯣꯡꯗꯨꯒ ꯍꯧꯖꯤꯛ ꯌꯨꯝꯗ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯒ ꯄꯨꯡꯉꯛ ꯉꯛꯅ ꯃꯅꯥꯎꯕꯨ ꯌꯦꯡꯂꯤꯕꯅꯤ ꯈꯥꯕꯗꯨ ꯅꯣꯡꯗꯥꯏꯅ ꯀꯔꯤ ꯌꯦꯡꯉꯤꯅꯣ ꯑꯩꯈꯣꯏ ꯀꯥꯗꯨ ꯀꯗꯥꯏꯅꯣ ꯑꯝꯇ ꯆꯪꯒꯦꯁꯦ ꯀꯩꯅꯣꯝꯇ ꯆꯥꯁꯦꯕ ꯑꯩ ꯄꯨꯛꯀꯁꯦ ꯏꯍꯥꯡ ꯍꯥꯡꯉꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯈꯥꯕꯕꯨ ꯆꯤꯡꯂꯒ ꯄꯨꯁꯤꯟꯈꯤ ꯁꯅꯥꯖꯥꯎꯕ ꯀꯨꯁꯨꯝꯒ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯛꯂꯤꯕꯁꯤ
Asumna Nongdairembaga Tayalgana nupi mayumgi luhongbagi koichen chenduna awat apa loina mensilli chak fauba ningthi nungaina chade thabak pumba mana maipunana puduna leire luhongba kana naksilaklabani machin manaw tuminnaba matamda Nongdairembana khabada hangjai Nongdaina yambo khabana idem chise kyam nungse khaba Nongdairembagi paukhum pibagi mahutta luraknana yenglai mayambagi mityengdu khangsinnadana yambo as hairoba kyam nungsigeba as kamai haiduno aduba ai haifam ama khangdeda aduna taba ama hangoba ai khumpham khangde ngamoi amtai adu amda khumbiyoba ai atemda taw pamjade nangi ningai sidiba haigese kari hinu masibo aina na tem sibu nungsibase wahaina phongthokpada chap chawo wahai leite kari bu hairune aina mabu nungsibase inakta adum leheninge kanamtagi mitmangda lefaningde ai khaktagi mitmangda aidagi oina leheninge yaramadi sorkase punna honminaninge adoina Nongdairembada onsilakpada tumduna leirami manawna isisina tumduna leiraba aduda khaba nungsina manawgi maithongda nalaga tumkhraba oire inawgi punsi ningba kaibana saruk oire ko aina khitang mangjawnana khanglamba oirabadi adubu hojikti karidi upai lei samaj ki chanabi lanthokpa ngamdre maithongda makalamna noklabasu inawgi thamoida ningba kaibagi chaina kana sukhangendana lona khanglibado nayamba aina khangi haiduna karibu taurugani inawgini haiduna pangal thokpasu ngamde khabasu nungaibadi natte adubu karibu taurugani thangjiluraba khongfamni karamna handokani handokpa yarabasु mayambana chenba nupi manaw nupana karamna lamdam asidadi madu chatnade yauhanningdaba mikupna hena yangna yausilakpa lakhanningba mikupna asum lapna chatkiba masi hauna sani ichanna khwaidagi kijaba lakhanningdaba khaba makhoi anigi luhongbagi kundolengba loikhre mama mapa amadi mabung anina chak inbiduna chak chaba loiraduna poloi setnaba ngaiduna laikhre phamungda famduna leiringaida leisi changlaklaga packing ningthina tauba khudol ama ichanda pirai sana thoina kanana pirakpano leisia leisina tamo tayalna chemchada piona hairakpane sana thoina oho mana oina lohorraga ichanda pirai nungsi su changai aduga nungsina poloi setpa yare kyam walige ichandi packing adu hangdoktuna yengnaba honari nungsina nang horoidra duna mo sana thoina langsilakhiru nupi nangsu amta ichanna packing adu hangdoklubada mahaki kaithokhiba khudob adu yaurami madu ubada sana thoi nungsi amadi ichan makhoi ahumdu ngakna yengnai ichanna pikhiba notebook adu su yaurami notebook adu hangdoktuna yenglubada sel khara su yaurami sel sing adu paikhatuna yenglubada Nongdairembana ichanna pirakhiba numit chaichat pumba isinduna thamlami ichanna pikhiba sel pumba amata watana yaurami aroibada sethuk macha amasu yaurami sana thoina parotase ichanna sethuk adu hangdoktuna yenglubada tayalna irakpa oirami ichan khudolse Nongdairembana pirambane nangonda piyona nangi khudop kaithokpa chatpada mahak inakhibane lona ichan sana thoiga nungsigada yengjarai adudagi makha tana amaksu pathajai nangondagi laukhiba sel amata mahakna sinakhide khudobda nangi hanagi khusa aduda sijilo maduna nakhoi ani thungnabani sakjaragi hainasu tambiu hairame aroibo oina nangi tamo tayal saktibana ichangi punsi nungai fana palo haina thaujal pirabane ichanna yambo khudop kaithokhlaga sel thimba chatpada Nongdairembana yengkhiba mityengi wahanthok hojik khaktada khanglakle mi thinkhalakpana makhol thokna kappa yadrabasu nungsiga sana thoigada honduna mathwai chakna kapjai nungsiga sana thoigasu ichangi mataw aduda makhol thohanda kapjai nupa mayumdasu khabana bor ama oibagi
ꯐꯩꯖꯣꯝ ꯄꯨꯝꯌꯥꯠ ꯁꯦꯠ ꯆꯥꯗꯨꯅ ꯀꯣꯛꯇ ꯀꯣꯌꯦꯠ ꯎꯞꯈ꯭ꯔꯕꯗ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯄ ꯃꯤꯁꯨ ꯄꯨꯝꯅꯤꯟ ꯅꯤꯜꯂꯔꯦ꯫ ꯃꯌꯥꯝꯕꯅ ꯕꯣꯔ ꯑꯃꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯕꯗꯨ ꯎꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯀꯞꯅꯣꯛ ꯇꯧꯖꯩ꯫ ꯆꯪꯁꯤꯜꯂꯒ ꯐꯣꯇꯣꯒ ꯀꯥꯞꯃꯤꯟꯅꯩ꯫ ꯂꯨꯍꯣꯡꯕ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯇꯨꯃꯤꯟꯅ ꯊꯣꯔꯛꯂꯒ ꯐꯨꯔꯤꯠ ꯆꯤꯛꯂꯒ ꯀꯞꯖꯩ꯫ ꯃꯈꯨꯠꯇꯨꯁꯨ ꯐꯛꯂꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯖꯤꯟꯕꯒꯤ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯦ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯉꯩ ꯃꯍꯥꯛꯅ ꯏꯆꯟꯕꯨ ꯑꯇꯣꯞꯄ ꯀꯅꯥꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯈꯤꯕꯗ ꯍꯔꯥꯎꯅ ꯌꯦꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗ ꯏꯆꯟꯅ ꯑꯣꯏꯅꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯨ, "ꯌꯥꯝꯕꯨꯡ, ꯑꯩ ꯌꯥꯝꯕꯨꯡꯕꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯌꯥꯝꯕꯨꯡ ꯀꯥꯏꯅꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯄꯨꯟꯁꯤ ꯁꯥꯡꯒꯗꯕ ꯃꯥꯟꯗꯤꯌꯦ ꯌꯥꯝꯕꯨꯡ." ꯏꯆꯟꯒꯤ ꯋꯥꯍꯩ ꯑꯗꯨ ꯍꯦꯛ ꯅꯤꯡꯁꯤꯡꯂꯨꯕꯗ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ "ꯑꯩ ꯍꯨꯛꯑꯣꯏꯌꯦ ꯌꯥꯝꯕꯨꯡ꯫ ꯌꯥꯝꯕꯨꯡꯅ ꯃꯗꯨ ꯌꯦꯡꯕꯗ ꯍꯔꯥꯎꯗꯣꯏꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤ?" ꯀꯞꯂꯝꯕꯗꯒꯤ ꯃꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯆꯔꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯏ꯫ ꯂꯨꯍꯣꯡꯕ ꯃꯐꯝꯗꯁꯨ ꯊꯃꯣꯏꯗ ꯃꯩꯆꯥꯛ ꯄꯨꯗꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯄꯥꯡꯊꯣꯛꯂꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕ ꯇꯦꯔꯦꯁ ꯃꯊꯛꯇ ꯃꯇꯣꯝꯇ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯈꯨꯠꯇꯨꯁꯨ ꯕꯦꯟꯗꯦꯖ ꯌꯦꯠꯁꯤꯟꯖꯔꯦ꯫ ꯃꯉꯥꯎ ꯊꯤꯕ ꯅꯨꯡꯁꯤꯠꯅꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯃꯅꯤꯡꯇꯝꯅ ꯌꯩꯔꯤ꯫ ꯅꯤꯡꯕ ꯀꯥꯏꯔꯕ ꯃꯍꯥꯛꯀꯤ ꯃꯇꯧ ꯎꯕꯗ ꯇꯥꯏꯕꯪꯄꯥꯜꯒꯤ ꯑꯆꯠ-ꯆꯠꯇ ꯄꯨꯝꯕ ꯂꯦꯞꯇꯨꯅ ꯂꯩꯅꯤꯡꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯒꯤ ꯁꯤꯟꯊꯥꯗꯤ ꯀꯥꯏꯕ ꯌꯥꯗꯕꯅ ꯑꯗꯨꯃꯛ ꯁꯤꯟꯊꯥ ꯄꯥꯡꯅꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯣꯜ ꯂꯥꯛꯄꯗꯒꯤ ꯑꯣꯛꯂꯦ꯫ ꯇꯌꯥꯜꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯂꯒ ꯏꯆꯟꯅ ꯈꯥꯕꯗ ꯀꯨꯟꯗꯣ ꯍꯨꯛꯄꯗꯨ ꯌꯦꯡꯍꯜꯂꯛꯏ꯫ ꯃꯗꯨ ꯌꯦꯡꯕ ꯐꯪꯖꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯂꯣꯛꯂꯕꯁꯨ ꯃꯤꯠꯂꯨ ꯑꯅꯤꯗꯗꯤ ꯄꯤꯔꯥꯡ ꯏꯍꯧꯔꯤꯕꯅꯤ꯫ ꯀꯨꯟꯗꯣ ꯍꯨꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯀꯣꯜ ꯀꯛꯊꯠꯈꯤ꯫ ꯇꯌꯥꯜꯅ, "ꯅꯣꯡꯗꯥꯏꯔꯦꯝꯕ, ꯃꯍꯥꯛꯁꯨ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯂꯨꯍꯣꯡꯕꯗꯨ ꯂꯣꯏꯕ ꯉꯥꯏꯔꯦ꯫ ꯂꯨꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯃꯛ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤ, ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯄꯥꯔꯤꯒ ꯅꯥꯎꯕꯒ ꯃꯆꯟꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯒ ꯃꯆꯜꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯤ꯫ ꯃꯕꯨꯡ ꯑꯅꯤ ꯎꯕꯗ ꯏꯆꯟꯁꯨ ꯃꯄꯤ ꯁꯤꯟꯊꯕ ꯍꯧꯔꯛꯂꯦ꯫ ꯅꯥꯎꯕꯅ, "ꯍꯩ, ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯑꯉꯥꯎꯕꯤ? ꯀꯞꯀꯗꯕ ꯅꯠꯇꯦ, ꯅꯣꯛꯀꯗꯕꯅꯦ꯫ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯍꯤꯡꯕ ꯑꯣꯏꯌꯨꯀꯣ." ꯏꯆꯟꯅ, "ꯇꯥꯇꯣꯟ." ꯅꯥꯎꯕꯁꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯄꯤ ꯈꯥꯡꯖꯤꯜꯂꯤꯕꯅꯤ꯫ ꯃꯆꯜꯒꯤ ꯄꯤꯔꯥꯡꯅ ꯆꯣꯠꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯕꯒꯤ ꯄꯟꯊꯔꯝꯗꯅ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤ꯫ ꯅꯥꯎꯕ ꯊꯣꯛꯈꯤꯕꯒ ꯄꯥꯔꯤ ꯃꯆꯜꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯂꯒ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯄꯥꯔꯤꯅ, "ꯏꯆꯟ." ꯏꯆꯟꯅ, "ꯇꯥꯆꯧ." ꯄꯥꯔꯤꯅ, "ꯏꯆꯟ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯄꯥꯜꯂꯨꯀꯣ꯫ ꯅꯕꯨꯡꯅ ꯐꯨꯈꯤꯕ ꯆꯩꯈꯤꯕ ꯄꯨꯝꯕ ꯋꯥꯔꯧ ꯄꯨꯛꯂꯧꯒꯅꯨ." ꯏꯆꯟ ꯀꯞꯂꯒ, "ꯇꯥꯆꯧ, ꯍꯌꯦꯡꯗꯒꯤ ꯇꯥꯆꯧꯒ ꯇꯥꯇꯣꯟꯒꯅ ꯑꯩꯕꯨ ꯍꯧꯗꯣꯛꯂꯔꯣꯏ꯫ ꯇꯥꯆꯧ, ꯅꯪ ꯌꯨ ꯊꯛꯄ ꯂꯦꯞꯄꯣ." "ꯇꯥꯆꯧ ꯑꯃꯨꯛ ꯍꯟꯅ ꯌꯨ ꯊꯛꯂꯔꯣꯏꯌꯦ꯫ ꯅꯕꯨꯡ ꯑꯅꯤꯒꯤ ꯍꯪꯍꯧꯔꯕ ꯏꯆꯟꯒꯤ ꯑꯋꯥꯠꯄꯁꯦ ꯏꯆꯟꯅ ꯄꯥꯝꯖꯕ ꯊꯕꯛ ꯄꯥꯡꯊꯣꯛꯂꯒ ꯃꯦꯟꯁꯤꯠꯂꯒꯦ꯫ ꯌꯨꯝ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯧ ꯑꯣꯏꯌꯨꯀꯣ꯫ ꯇꯥꯆꯧ, ꯇꯥꯆꯧ ꯆꯠꯂꯒꯦ." "ꯇꯥꯆꯧ, ꯑꯩ ꯂꯩꯇꯕꯒꯤ ꯀꯞꯀꯅꯨꯀꯣ." "ꯍꯩ, ꯀꯔꯤꯒꯤ ꯀꯞꯀꯗꯣꯏꯅꯣ?" ꯈꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯄꯥꯔꯤ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯊꯣꯔꯛꯄꯗ ꯂꯩꯁꯥꯕꯤ ꯑꯃꯒ ꯊꯦꯡꯖꯤꯟꯅꯩ꯫ "ꯑꯌꯣ, ꯀꯩ ꯅꯨꯄꯥꯅꯣ?" ꯄꯥꯔꯤꯅ, "ꯎꯍꯧꯗ꯭ꯔꯦ." "ꯎꯔꯣꯏꯌꯦ, ꯏꯐ ꯍꯦꯛ ꯐꯖꯈꯩ." ꯄꯥꯔꯤ ꯀꯞꯂꯝꯕꯗꯨ ꯍꯪꯒꯠꯈ꯭ꯔꯦ꯫ "ꯃꯇꯥ ꯑꯃꯅꯤꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯒꯝ ꯒꯝ ꯆꯠꯈꯤ꯫ ꯂꯩꯁꯥꯕꯤꯗꯨꯁꯨ ꯃꯥꯅ ꯂꯥꯛꯄ ꯑꯗꯣꯝꯗ ꯆꯠꯀꯦ ꯇꯧꯖꯩ꯫ ꯑꯗꯨꯕꯨ ꯍꯟꯖꯤꯜꯂꯒ, "ꯍꯦ, ꯅꯨꯄꯥ ꯅꯪ ꯉꯥꯏꯈꯣ, ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯄꯤꯔꯝꯃꯣ." ꯄꯥꯔꯤꯕꯨ ꯇꯥꯟꯅꯈꯤ꯫ ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯇꯣꯛꯅꯔꯕ ꯐꯥꯎꯕ ꯅꯣꯡꯗꯥꯏꯔꯦꯝꯕ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯈꯥꯕꯅ, "ꯏꯃꯥ, ꯏꯅꯥꯎꯗꯤ? ꯏꯅꯥꯎ ꯎꯗꯦ." ꯀꯨꯁꯨꯝꯁꯨ, "ꯑꯩꯁꯨ ꯊꯤꯔꯝꯂꯤꯕꯅꯦ, ꯃꯣꯕꯥꯏꯜꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯕꯅꯤ." ꯃꯍꯩ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯊꯤꯅꯕꯗ ꯃꯔꯥꯡ ꯃꯔꯥꯡ ꯄꯪꯂꯥꯡ ꯂꯥꯡꯂꯦ꯫ ꯏꯆꯟꯁꯨ ꯆꯥꯛꯁꯪꯗ ꯆꯥꯛ ꯆꯥꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯀꯥ ꯇꯝꯅ ꯋꯥꯈꯜꯅ ꯃꯪꯂꯒ ꯏꯁꯇꯤꯌꯥꯔ ꯀꯥꯈꯠꯀꯦ ꯇꯧꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯐꯤꯈꯥꯎ ꯍꯨꯝꯗꯨꯅ ꯂꯦꯞꯄ ꯂꯩꯕ ꯎꯔꯛꯏ꯫ ꯏꯆꯟ ꯀꯅꯥ ꯀꯅꯥ ꯂꯩꯒꯦꯅꯁꯨ ꯌꯦꯡꯖꯩ꯫ ꯃꯌꯥꯝꯅ ꯊꯤꯅꯕꯗꯨꯗ ꯐꯪꯗ꯭ꯔꯒ ꯀꯗꯣꯝꯗꯒꯤ ꯃꯥꯅ ꯊꯣꯔꯛꯂꯤꯕ ꯈꯟꯕꯗ ꯃꯝꯂꯕꯅꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯐꯤꯈꯥꯎ ꯍꯨꯝꯂꯒ ꯑꯗꯨꯃꯛ ꯏꯁꯇꯤꯌꯥꯔꯗꯨ ꯀꯨꯝꯊꯔꯛꯄ ꯍꯧꯔꯛꯏ꯫
Mamiꯠꯇꯨꯁꯨ ꯏꯆꯟꯗ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯏꯆꯟ ꯃꯐꯤ ꯍꯥꯏꯔꯞ ꯁꯦꯝꯖꯤꯟꯖꯔꯒ ꯌꯦꯡꯈꯠꯂꯛꯄꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯁ꯭ꯇꯤꯌꯥꯔ ꯀꯨꯝꯊꯔꯛꯑꯝꯕꯗꯒꯤ ꯇꯨꯊꯔꯛꯂꯒ ꯑꯣꯟꯊꯔꯛꯂꯦ꯫ ꯄꯥꯈꯠꯃꯟꯕꯒꯤ ꯏꯆꯟꯗꯨ ꯍꯧꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯀꯧꯖꯔꯛꯏ꯫ "ꯌꯥꯝꯕꯨꯡ!" ꯏꯆꯟꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯊꯤꯅꯔꯝꯕ ꯈꯥꯕꯍꯣꯏꯗꯨ ꯃꯍꯩ ꯆꯦꯟꯁꯤꯟꯅꯔꯛꯄꯗ ꯏꯆꯟꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯃꯇꯝꯕꯥꯛꯇ ꯀꯣꯟꯈꯠꯇꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ "ꯌꯥꯝꯕꯨꯡ, ꯅꯪ ꯀꯩꯗꯧꯔꯒꯦ?" ꯁ꯭ꯇꯤꯌꯥꯔ ꯃꯊꯛꯇꯒꯤ ꯑꯣꯟꯊꯔꯛꯄꯗ ꯁꯨꯖꯤꯟꯕꯒꯤ, ꯂꯥꯏꯕꯛ ꯀꯣꯛꯇ ꯁꯣꯛꯄꯒꯤ ꯏꯁꯨ ꯊꯣꯛꯂꯤꯕꯅꯤ꯫ "ꯌꯥꯝꯕꯨꯡ!" ꯈꯥꯕꯅ "ꯅꯣꯡꯗꯥꯏꯔꯦꯝꯕ!" ꯗꯌꯥꯜꯅ "ꯅꯣꯡꯗꯥꯏꯔꯦꯝꯕ!" ꯆꯦꯟꯁꯤꯜꯂꯛꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯀꯨꯁꯨꯝꯅ "ꯏꯕꯨꯡꯉꯣ!" ꯁꯅꯥꯖꯥꯎꯕꯗꯤ ꯃꯆꯥꯕꯨ ꯀꯧꯖꯕ ꯐꯥꯎꯕ ꯉꯝꯖꯗꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯕ ꯃꯄꯥ ꯑꯣꯏꯔꯕꯅꯤ ꯃꯍꯥꯛ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯏꯆꯟꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯒ ꯌꯦꯡꯖꯩ꯫ ꯈꯨꯗꯣꯞ ꯁꯤꯔꯝꯕꯗꯨ ꯎꯕꯗ ꯃꯄꯤ ꯇꯥꯅ ꯅꯣꯛꯐꯦꯠ ꯇꯧꯖꯔꯛꯏ꯫ ꯏꯆꯟꯅ "ꯌꯥꯝꯕꯨꯡ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ?" ꯈꯥꯕꯅ "ꯅꯣꯡꯗꯥꯏꯔꯦꯝꯕꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯁꯦ." ꯅꯣꯡꯗꯥꯏꯅ "ꯌꯥꯝꯕꯨꯡ!" ꯈꯥꯕꯒꯤ ꯃꯈꯨꯠ ꯐꯥꯔꯛꯏ ꯑꯗꯨꯒ ꯃꯉꯛ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯗꯥꯏꯅ "ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯌꯥꯝꯕꯨꯡ." ꯗꯌꯥꯜꯅ "ꯅꯪꯅ ꯑꯁꯨꯌꯥꯝꯅ ꯋꯥꯈꯜ ꯈꯟꯊꯔꯤꯁꯦ ꯀꯔꯤꯒꯤꯅꯣ?" ꯅꯣꯡꯗꯥꯏꯅ "ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯃꯇꯝꯗꯨ ꯗꯌꯥꯜ." ꯃꯥꯅ ꯉꯥꯡꯂꯤꯕꯁꯤ ꯃꯔꯤ ꯃꯈꯣꯡ ꯑꯝꯇ ꯁꯝꯅꯗ꯭ꯔꯕꯅꯤ꯫ ꯅꯣꯡꯗꯥꯏꯅ "ꯅꯤꯡꯉꯝꯗ ꯃꯩꯆꯥꯛꯀꯤ ꯏꯆꯦꯜ ꯑꯁꯦ ꯂꯦꯞꯄꯨ ꯍꯥꯏꯕ ꯌꯥꯔꯔꯣꯏ꯫ ꯍꯤꯡꯅ ꯍꯤꯡꯅ ꯁꯤꯔꯕ ꯑꯩꯅ ꯑꯁꯤꯕ ꯑꯃ ꯑꯣꯏꯈꯤꯕꯗ ꯀꯔꯤꯒꯤ ꯍꯥ ꯌꯥꯝꯕꯨꯡ?" ꯈꯥꯕꯅ "ꯍꯥꯎ ꯍꯥꯎ." ꯅꯣꯡꯗꯥꯏꯅ "ꯏꯆꯟꯁꯦ ꯂꯨꯅ ꯇꯧꯕꯤꯔꯛꯎꯀꯣ꯫ ꯑꯩꯍꯥꯛ ꯊꯛꯀꯤ ꯌꯥꯝꯅ ꯋꯥꯖꯔꯛꯂꯕꯅꯦ꯫ ꯅꯅꯥꯎꯒꯤ ꯅꯤꯡꯕ ꯑꯁꯤꯗꯗꯤ ꯊꯨꯡꯍꯟꯕꯤꯔꯣ꯫ ꯑꯩ ꯌꯥꯝꯕꯨꯡꯗꯒꯤ ꯑꯁꯤꯃꯇꯪꯗꯤ ꯅꯤꯖꯒꯦ." ꯈꯥꯕꯅ "ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯊꯧꯅꯤ, ꯀꯔꯤꯒꯤ ꯅꯤꯕꯅꯣ?" ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥ ꯀꯨꯁꯨꯝꯕꯨ ꯅꯨꯡꯁꯤꯅ ꯄꯤꯔꯥꯡꯇꯅ ꯊꯨꯝꯍꯠꯂꯒ ꯌꯥꯝ ꯋꯥꯅ ꯌꯦꯡꯖꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯏꯆꯟꯒꯤ ꯈꯨꯠ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯅꯣꯡꯗꯥꯏꯅ "ꯏꯆꯟ, ꯌꯥꯝꯕꯨꯡꯗꯤ ꯃꯩꯇꯥꯜ ꯑꯁꯤꯕ..." ꯍꯥꯏꯅꯤꯡꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯈꯥꯕꯅ "ꯅꯣꯡꯗꯥꯏꯔꯦꯝꯕ!" ꯗꯌꯥꯜꯅ "ꯅꯣꯡꯗꯥꯏꯔꯦꯝꯕ!" ꯀꯨꯁꯨꯝ ꯃꯆꯥꯕꯨ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯃꯆꯥꯕꯨ ꯅꯤꯡꯁꯤꯡꯂꯒ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯄꯦꯜꯍꯧꯗ꯭ꯔꯕ ꯁꯅꯥꯖꯥꯎꯕꯗꯤ ꯃꯆꯥꯒꯤ ꯄꯥꯞ ꯄꯨꯍꯧꯔꯕ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯅꯤꯡꯉꯝꯗꯅ ꯃꯆꯥꯕꯨ ꯀꯥꯏꯅꯕ ꯑꯗꯨꯗ ꯊꯃꯣꯏ ꯃꯩꯆꯥꯛ ꯄꯨꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯏꯆꯟꯗꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯄꯥꯏꯁꯤꯜꯂꯝꯕ ꯈꯨꯠꯇꯨ ꯊꯥꯗꯣꯛꯄ ꯇꯧꯗꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯤ ꯑꯃꯒꯨꯝ ꯃꯍꯥꯛꯀꯤ ꯌꯥꯝꯕꯨꯡꯕꯨ ꯌꯦꯡꯖꯔꯤ꯫ "ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯁꯦ ꯈꯪꯗ꯭ꯔꯣ? ꯏꯕꯥꯅꯤ ꯀꯣꯏꯅꯔꯁꯦ꯫ ꯑꯩꯗꯤ ꯅꯪꯕꯨ ꯌꯨꯝꯗ ꯊꯤꯟꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯑꯩꯅ ꯉꯁꯤ ꯄꯥꯏꯔꯤꯕ ꯅꯪꯒꯤ ꯈꯨꯗꯥꯡꯁꯦ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯌꯥꯝꯕꯨꯡꯒꯤ ꯑꯣꯏꯍꯜꯂꯣ꯫ ꯀꯅꯥ ꯑꯃꯠꯇꯅ ꯈꯨꯗꯥꯡ ꯑꯁꯤꯗ ꯁꯣꯛꯄꯒꯤ ꯑꯌꯥꯕ ꯅꯪꯅ ꯄꯤꯒꯅꯨ꯫ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯅ ꯊꯝꯕꯤꯌꯨ꯫ ꯅꯪ ꯉꯝꯒꯗ꯭ꯔꯥ?" ꯏꯆꯟꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯕꯁꯨ ꯄꯤꯔꯥꯡꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯤ꯫ ꯄꯣꯁꯠꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯏꯅ ꯊꯥꯗꯣꯛꯂꯨꯔꯕ ꯇꯨꯡꯗ ꯆꯥꯡ ꯍꯦꯟꯗꯣꯛꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯗꯒꯤ ꯁꯤꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯛ ꯅꯨꯡꯁꯤꯕꯤ ꯅꯨꯄꯤ ꯑꯃꯗ ꯀꯔꯝꯅ ꯏꯇꯩꯃ ꯀꯧꯗꯨꯅ ꯍꯤꯡꯗꯨꯅ ꯂꯩꯒꯅꯤ? ꯃꯊꯟꯇ ꯂꯩꯖꯔꯝꯂꯕꯗꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯇꯥꯏꯕꯪ ꯊꯥꯗꯣꯛꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯏꯆꯟꯒꯤ ꯊꯃꯣꯏꯅ ꯄꯦꯟꯅꯕ ꯃꯍꯥꯛꯀꯤ ꯍꯔꯥꯎꯕ ꯃꯥꯏꯊꯣꯡ ꯎꯠꯇꯨꯅ ꯃꯤꯀꯨꯞ ꯈꯔ ꯍꯤꯡꯂꯝꯕꯅꯤ꯫ ꯏꯆꯟꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯗꯨꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯍꯤꯡꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩ "ꯌꯥꯝꯕꯨꯡꯗꯤ ꯃꯩꯇꯥꯜ ꯑꯁꯤꯕ..." ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕ ꯋꯥꯍꯩ ꯑꯁꯤ ꯅꯤꯡꯁꯤꯡꯗꯨꯅ ꯁꯤꯕ ꯉꯥꯏꯗꯨꯅ ꯍꯤꯡꯍꯧꯈꯤ꯫
ꯃꯇꯥꯡ ꯑꯁꯤꯗ ꯃꯩꯇꯥꯜ ꯑꯁꯤꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯒꯤꯗꯃꯛ ꯃꯊꯪ ꯑꯃꯨꯛ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ, ꯉꯥꯏꯕꯤꯔꯝꯃꯨ꯫